ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯔꯣꯏ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛꯆꯦꯜ ꯂꯣꯏꯅ ꯁꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯏꯪꯕꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯋꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯁꯤꯃ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯏꯪꯕꯤ ꯃꯄꯥꯕꯨꯡꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯀꯟꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯁꯨ ꯌꯨ ꯉꯥꯎꯔꯤ ꯊꯣꯡꯒꯥꯜꯗꯨꯗ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯇꯣꯃꯥꯜ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯪꯕꯤ ꯃꯊꯥ ꯁꯥꯅ ꯃꯄꯥ ꯌꯨ ꯉꯥꯎꯕ ꯑꯁꯤꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯂꯥꯎꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯃꯤ ꯃꯈꯩ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯩꯁꯦ ꯇꯣꯃꯥꯜꯅꯤ ꯇꯣꯃꯥꯜ꯫ ꯏꯪꯕꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯌꯨꯗꯣ ꯑꯃꯨꯛ ꯊꯛꯄꯤꯔꯛꯏꯁꯤꯕꯣ? ꯅꯁꯥꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯒꯠꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯣ? ꯕꯥꯕꯥꯗ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯆꯥꯛ ꯆꯥꯔꯨꯔꯁꯦ, ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯦ? ꯍꯪꯒꯥꯝ ꯊꯣꯡꯉꯦ꯫ ꯍꯪꯒꯥꯝꯗꯨꯗꯤ ꯅꯊꯟꯗ ꯑꯣꯏꯅ ꯆꯥꯎ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯉꯥꯎꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯪꯕꯤꯁꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯊꯣꯠꯇꯨ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤꯅꯦ ꯁꯦꯜ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯪꯕꯤ ꯃꯥꯁꯨ ꯇꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯁꯦꯜꯗꯣ ꯂꯣꯏꯅ ꯁꯨꯅꯕ ꯄꯤꯅꯅꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯑꯋꯥꯠꯄꯗꯣ ꯄꯤꯔꯒꯦ꯫ ꯇꯊꯣꯠ ꯈꯪꯂꯥꯎ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯌꯦꯡ ꯑꯅ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯒꯦ? ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯣ ꯁꯨꯅ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯅꯦ, ꯑꯁꯦꯡꯕꯅꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯒꯗꯧꯔꯤꯕ? ꯏꯪꯕꯤ ꯈꯨꯝꯕꯁꯨ ꯉꯝꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯝꯕ ꯉꯝꯃꯝꯃꯔꯣꯏꯅꯦ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯁꯦꯜꯗꯣ ꯍꯧꯖꯤꯛꯃꯛ ꯀꯅꯥꯗꯒꯤꯅꯣ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯇꯧꯔꯒ ꯑꯩꯒꯤꯗꯣ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯎ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯁꯨ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ ꯋꯥ ꯀꯟꯅ ꯉꯥꯡꯉꯤꯗꯣ? ꯇꯊꯣꯠ ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ꯫ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯏꯅꯦꯒꯤ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯛꯑꯣ꯫ ꯄꯤꯗꯕ ꯊꯥ 2-3 ꯁꯨꯔꯦꯅꯦ꯫ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯂꯩꯇꯦ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯁꯦꯜ ꯄꯨꯅꯤꯗꯤ ꯈꯪꯉꯤ, ꯁꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ꯫ ꯁꯦꯜ ꯁꯤꯡꯉꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯣ, ꯅꯪꯒꯤ ꯌꯨ ꯊꯛꯄꯒꯤ ꯁꯦꯜꯗꯤ ꯂꯩꯕ꯭ꯔꯣ? ꯁꯤꯗꯤ ꯁꯣꯠꯂꯒ ꯊꯛꯂꯛꯄꯅꯤ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎꯅꯦ꯫ ꯏꯅꯦ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯁꯨꯅꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗꯦ꯫ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯏꯅꯦ꯫ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯁꯤꯀꯤ ꯂꯩꯇꯦ꯫ ꯐꯩ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯄꯤꯔꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯅꯪ꯫ ꯁꯦꯜ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯗꯣꯔꯤꯒꯦ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯗꯤ ꯁꯦꯜ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯃꯐꯝ ꯑꯃꯇ ꯂꯦꯡꯉꯣꯏ꯫ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯃꯤꯔꯦꯝꯅꯤꯅꯦ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯎꯈꯤꯒꯦ꯫ ꯑꯃꯨꯛꯁꯨ ꯉꯥꯎꯔꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ꯫ ꯕꯥꯕꯥ, ꯂꯥꯛꯑꯣꯗꯅ꯫ ꯃꯄꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯏꯪꯕꯤꯁꯨ ꯀꯤꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯊꯣꯠ ꯃꯥꯗꯤ ꯃꯈꯣꯏꯗꯧ ꯃꯔꯤꯟ ꯊꯤꯠꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯅ ꯇꯣꯃꯥꯜꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯍꯦ, ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒ ꯁꯥꯔꯗꯅ ꯈꯪꯉꯅꯤꯗꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯨꯛꯄꯤ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯕꯥꯕꯥ, ꯃꯤꯒ ꯃꯥꯟꯅꯕꯤꯔꯨꯅꯨ꯫ ꯍꯣꯏ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯏꯪꯕꯤ ꯇꯨꯃꯤꯟꯅ ꯋꯥꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯇꯊꯣꯠꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯠꯈꯤꯔꯝꯃꯤ ꯁꯥꯎꯅ꯫ ꯇꯣꯃꯥꯜ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯏꯪꯕꯤ ꯃꯥꯗꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯤꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯏꯪꯕꯤꯁꯨ ꯂꯧꯕꯨꯛꯇꯨꯗ ꯀꯨꯝꯊꯗꯨꯅ ꯊꯔꯣꯏ ꯑꯗꯨ ꯈꯨꯜꯂꯝꯃꯤ꯫ ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫
ꯑꯁꯨꯝ ꯈꯨꯜꯂꯛꯄꯅ ꯄꯤꯛꯇꯛ ꯇꯧꯕ ꯕꯥꯔꯇꯤꯟꯗꯨꯁꯨ ꯄꯤꯛ ꯊꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯏꯪꯕꯤ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯪꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯥꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ?" "ꯍꯣꯏꯅꯦ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ." ꯏꯪꯕꯤꯅ ꯊꯔꯣꯏ ꯌꯣꯜꯂꯛꯂꯤꯕꯗꯨ ꯍꯞꯇꯥ ꯑꯃ ꯑꯅꯤꯗꯤ ꯐꯥꯔꯕꯅꯤꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯐꯝꯂꯤꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯏꯪꯕꯤ ꯃꯥꯁꯨ ꯊꯔꯣꯏꯗꯨ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ, ꯃꯤꯅ ꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅ ꯊꯔꯣꯏ ꯌꯣꯟꯕꯗꯨ ꯎꯕꯗ パꯈꯪ ꯃꯆꯥꯁꯤꯡꯁꯨ ꯏꯪꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯊꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯀꯧꯇꯥ 2ꯃꯨꯛꯇ ꯂꯩꯖꯒꯦ." "ꯂꯩꯌꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯏꯗꯨ ꯑꯣꯜꯂꯝꯃꯤ꯫ "ꯁꯦ, ꯊꯔꯣꯏ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ. ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦ?" "10 ꯈꯛꯇ ꯄꯤꯕꯤꯔꯝꯃꯣ." "ꯍꯣꯏ ꯍꯣꯏ." ꯅꯨꯄꯥꯗꯨꯁꯨ ꯁꯦꯜꯗꯨ ꯏꯪꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯏꯪꯕꯤꯁꯨ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯌꯦꯡꯁꯨ ꯂꯩꯕ ꯂꯥꯛꯀꯦ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯔꯣꯏꯁꯦ ꯀꯧꯇꯥ 1ꯈꯛꯇ ꯂꯩꯒꯦ." "ꯍꯣꯏ ꯏꯅꯝꯃ." ꯏꯪꯕꯤꯁꯨ ꯊꯔꯣꯏꯗꯨ ꯀꯧꯇꯥ 1 ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯤꯔꯛꯏ꯫ "ꯁꯦ ꯏꯅꯝꯃ, ꯁꯦꯜꯗꯤ ꯀꯌꯥꯅꯣ?" "5ꯅꯤ." "ꯇꯥꯡꯃꯜꯂꯤ. ꯑꯗꯨꯒ ꯅꯪꯒꯤ ꯊꯔꯣꯏꯁꯦ ꯍꯥꯎꯗꯧꯁꯨ ꯃꯥꯟꯗꯦ." "ꯏꯅꯝꯃ, 5 ꯍꯥꯏꯁꯦ ꯍꯣꯡꯃꯜꯂꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯍꯣꯡꯕꯅꯣꯗ, ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ ꯂꯨꯄꯥ 2ꯒ ꯄꯤꯍꯧꯏ." "ꯑꯍꯣꯡꯕꯗꯒꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣ, ꯑꯩꯒꯤꯁꯦ ꯇꯥꯡꯃꯜꯂꯗꯤ." ꯅꯨꯄꯤꯗꯨ ꯁꯥꯎꯔꯞꯅ, "ꯌꯥꯔꯦ, ꯂꯧꯗꯤ ꯍꯦꯛ ꯂꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 5ꯗꯨ ꯄꯤꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯠꯈꯤ꯫ ꯏꯪꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯃꯥꯅꯒ ꯑꯣꯏꯅꯒ ꯁꯥꯎꯖꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯪꯕꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯁꯜꯂꯛꯄꯅ ꯃꯌꯨꯝ ꯍꯟꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯁꯨ ꯃꯀꯥ ꯏꯂꯥꯡ ꯂꯥꯡꯂꯝꯃꯤ, ꯃꯆꯤꯟꯗ ꯁꯣꯟꯅꯁꯨ ꯆꯠꯂꯝꯃꯤ꯫ "ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯁꯦꯟꯗꯣꯏ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯄꯤꯔꯒꯦ." ꯁꯣꯟꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯪꯕꯤꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯣꯃꯥꯜꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯆꯥ ꯆꯪꯉꯛꯄ ꯎꯕꯗ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯅꯪ ꯍꯜꯂꯛꯄꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ." "ꯊꯔꯣꯏ ꯌꯣꯜꯂꯨꯕꯅꯤ, ꯀꯩ ꯂꯩꯔꯒꯦ ꯄꯥꯕ?" "ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ." "ꯅꯪꯕꯨ ꯊꯔꯣꯏ ꯌꯣꯜꯂꯨꯏ ꯍꯥꯏꯗꯥꯏꯅꯦ, ꯀꯥꯟꯅꯔꯣꯏ, ꯁꯦꯜꯗꯨ ꯈꯔ ꯄꯤꯔꯛꯑꯣ." "ꯑꯩꯒꯤ ꯁꯦꯜꯁꯤꯗꯤꯅꯦ ꯄꯥꯕ, ꯍꯌꯦꯡ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯄꯤꯗꯣꯏꯅꯤ." "ꯍꯌꯦꯡꯒꯤꯅ ꯍꯌꯦꯡꯒꯤ ꯊꯣꯛꯄꯅꯤ, ꯄꯤꯔꯛꯑꯣ, ꯀꯗꯥꯏꯅꯣ ꯁꯦꯜꯗꯣ?" ꯏꯪꯕꯤ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ, "ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ, ꯑꯩ ꯊꯦꯡꯉꯕꯅꯤꯅꯦ." "ꯄꯥꯕ, ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯩꯇꯦ." "ꯅꯪ ꯄꯤꯔꯔꯣꯏ?" "ꯍꯣꯏ, ꯑꯩ ꯄꯤꯕ ꯉꯝꯃꯣꯏ." "ꯐꯩ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ..." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯟ ꯑꯃꯟꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯇꯦꯛ ꯈꯔ ꯁꯥꯖꯔꯤꯕ ꯐꯤꯗꯨ ꯊꯥꯗꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯎꯕꯗ ꯏꯪꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯄꯥꯕ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯂꯪꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ." "ꯅꯪ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ?" ꯏꯪꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯐꯤꯖꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ "ꯄꯥꯕꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ." ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯗꯒꯤ ꯁꯦꯜ ꯑꯗꯨ ꯃꯨꯟꯕꯣꯏ ꯂꯥꯛꯄꯣꯏ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ꯫ "ꯑꯗꯨ ꯉꯁꯥꯏꯅ ꯄꯤꯔꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯣ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯄꯤ ꯇꯨꯞ ꯇꯥꯅ ꯂꯦꯞꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯪꯕꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯉꯁꯥꯏ ꯊꯥꯗꯠꯂꯝꯕ ꯂꯪꯁꯤꯡ ꯑꯗꯨ ꯁꯝꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯄꯥ ꯇꯣꯃꯥꯜꯗꯤ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯪꯕꯤꯁꯨ ꯐꯅ ꯀꯨꯏꯅ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯀꯥꯝꯁꯨ ꯑꯃꯨꯛ ꯋꯥ ꯆꯜꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯣꯊꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯁꯥꯔꯤꯕ ꯐꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯌꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯐꯤꯗꯨ ꯁꯥꯕ ꯂꯦꯞꯇꯦ꯫ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯪꯕꯤ ꯈꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤ꯫ ꯐꯤꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕ ꯀꯩꯝꯇ ꯍꯦꯛ ꯈꯟꯗꯕ ꯃꯥꯜꯂꯤ." ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯉꯥꯏꯅꯁꯨ ꯇꯨꯝꯊꯖꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯪꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯃꯊꯧꯁꯤꯡꯗꯨ ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯅꯍꯥꯟꯈꯩ ꯇꯧꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤ꯫ ꯉꯔꯥꯡ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯕ ꯐꯅꯦꯛꯇꯨꯁꯨ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯌꯣꯟꯕꯤ ꯄꯤꯁꯛ ꯈꯣꯏꯗ ꯄꯨꯔꯛꯏ꯫ ꯄꯤꯁꯛꯁꯨ
ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯃꯌꯥꯝ ꯑꯗꯨ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯏꯪꯕꯤ ꯄꯤꯁꯛꯄꯨ ꯀꯧꯔꯛꯏ꯫ ꯏꯅꯦ! ꯏꯅꯦ! ꯄꯤꯁꯛꯁꯨ ꯏꯪꯕꯤꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯐꯅꯦꯛ ꯄꯨꯔꯛꯏꯔꯣ? ꯀꯗꯥꯏ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ꯫ ꯍꯣꯏꯅꯦ ꯄꯨꯔꯛꯏꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯅꯦꯛꯇꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯄꯤꯁꯛ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯅꯦꯛꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯖꯩꯅꯦꯍꯦ ꯅꯪꯒꯤ ꯐꯅꯦꯛꯁꯦ꯫ ꯏꯪꯕꯤ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯏꯅꯦ ꯂꯧꯔꯒꯦ꯫ ꯁꯦꯜꯗꯨꯁꯨꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦ꯫ ꯍꯣꯏꯅꯦ꯫ ꯄꯤꯁꯛꯁꯨ ꯐꯅꯦꯛꯀꯤ ꯃꯃꯜ ꯑꯗꯨ ꯏꯪꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯏꯪꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯅ ꯃꯄꯥꯒ ꯇꯥꯊꯣꯠꯀ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯌꯨ ꯊꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ, ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯉꯣꯏꯅ ꯁꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯁꯨꯅꯅꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯌꯨꯝꯁꯤꯗꯒꯤꯅꯦ ꯃꯆꯤ ꯂꯦꯡꯉꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯌꯨꯔꯥꯏ ꯆꯨꯕꯥ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯀꯥꯏ ꯂꯩ? ꯀꯧꯊꯣꯔꯛꯎ꯫ ꯏꯆꯥꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ꯫ ꯃꯥ ꯀꯥꯏ ꯆꯠꯈꯤꯒꯦ? ꯑꯗꯨꯕꯨ ꯑꯩ ꯈꯪꯕ꯭ꯔꯣ? ꯏꯪꯕꯤ ꯃꯥꯁꯨ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ! ꯇꯥꯊꯣꯠ ꯁꯠ ꯏꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ꯫ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯒ ꯇꯟꯖꯩ꯫ ꯏꯅꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯁꯨꯛꯇꯨꯅ ꯂꯦꯞꯍꯧꯔꯦ꯫ ꯏꯪꯕꯤ ꯃꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯐꯅꯦꯛ ꯌꯣꯟꯕꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯇꯥꯊꯣꯠꯇ ꯄꯤꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯏꯅꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ꯫ ꯇꯥꯊꯣꯠꯅ ꯁꯦꯜꯗꯨ ꯇꯥꯞ ꯂꯥꯎꯅ ꯏꯪꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯝꯃꯤ꯫ ꯁꯤ ꯉꯁꯥꯏꯅ ꯄꯤꯔꯛꯑꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯉꯁꯥꯏꯅ ꯍꯜꯂꯝꯃꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯜꯗꯣ ꯐꯪꯉꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯀꯅꯤ꯫ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅꯒ ꯂꯩꯖꯅꯤꯡꯗꯦ ꯑꯩꯈꯣꯏ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯔꯤꯅꯣ? ꯄꯤꯔꯨꯅꯨ ꯌꯥꯗ꯭ꯔꯣ? ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯑꯏꯪꯕꯤꯗꯤ ꯃꯄꯥꯗ ꯍꯟꯅ ꯐꯥꯎꯕ ꯑꯣꯟꯁꯤꯜꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯪꯕꯤ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇ ꯈꯨꯜꯂꯛꯄ ꯊꯔꯣꯏ ꯑꯗꯨ ꯌꯣꯜꯂꯤ꯫ ꯉꯁꯤꯗꯤ ꯊꯔꯣꯏ ꯑꯗꯨꯁꯨ ꯏꯁꯤꯠ ꯁꯤꯠꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯪꯕꯤ ꯃꯥꯁꯨ ꯐꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯏꯁꯤꯠ ꯁꯤꯠꯇꯦ꯫ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯌꯣꯜꯂꯛꯏꯁꯦ꯫ ꯁꯣꯟꯅ ꯃꯉꯛ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝꯁꯨ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯪꯕꯤꯁꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯊꯔꯣꯏꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯇꯥꯁꯤꯟꯕ ꯍꯧꯕꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯇꯍꯥ ꯆꯪꯂꯛꯏ꯫ ꯊꯔꯣꯏꯁꯦ ꯈꯔ ꯂꯧꯍꯧꯒꯦ꯫ ꯏꯪꯕꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯈꯩ ꯅꯣꯛꯃꯤ ꯇꯧꯅ ꯊꯔꯣꯏꯁꯦ ꯌꯣꯜꯂꯔꯣꯏꯗ꯭ꯔꯣ? ꯌꯣꯟꯅꯤꯌꯦ꯫ ꯑꯗꯨꯗꯤ 100ꯒꯤ ꯄꯤꯕꯤꯔꯣ꯫ ꯍꯣꯏ꯫ ꯏꯪꯕꯤꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯊꯔꯣꯏ ꯑꯗꯨ ꯆꯦꯔꯪꯗ ꯍꯥꯞꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯆꯤꯡꯈꯩꯒ ꯂꯥꯛꯃꯤꯟꯅꯕ ꯈꯝꯕꯅ ꯆꯤꯡꯈꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ 100ꯒꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ? ꯀꯅꯥ ꯆꯥꯗꯣꯏꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯗꯥꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯝꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯪꯕꯤꯁꯨ ꯊꯔꯣꯏ ꯍꯥꯞꯄ ꯆꯦꯔꯪ ꯑꯗꯨ ꯆꯤꯡꯈꯩꯗ ꯄꯤꯔꯛꯏ꯫ ꯁꯤꯗ ꯂꯩꯔꯦ ꯊꯔꯣꯏ ꯍꯥꯏꯕꯗꯣ꯫ ꯆꯤꯡꯈꯩꯁꯨ ꯇꯞꯅ ꯆꯦꯔꯪꯗꯨ ꯂꯧꯁꯤꯟꯗꯨꯅ ꯁꯦꯜ ꯑꯗꯨ ꯏꯪꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯒ ꯈꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯤ꯫ ꯀꯩꯅꯣ ꯅꯪꯅ ꯊꯔꯣꯏꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯩꯔꯛꯏꯗꯨꯕꯣ? ꯃꯥꯏ ꯊꯔꯣꯏꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ, ꯃꯁꯥꯒ ꯅꯥꯜꯂꯒ꯫ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯕꯨ ꯑꯁꯨꯛ ꯌꯥꯝ ꯂꯩꯅꯕ꯭ꯔꯣ? ꯂꯩꯒꯦꯅ ꯂꯩꯔꯤꯅꯤ꯫ ꯅꯪꯗꯤ ꯀꯩꯒꯤ ꯂꯩꯔꯤꯕ? ꯃꯥꯏ ꯊꯔꯣꯏꯗꯣ ꯀꯌꯥ ꯁꯤꯠꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯛꯏꯅꯤ꯫ ꯕꯥꯜꯂꯣꯍꯦ, ꯄꯨꯛꯆꯦꯜ ꯈꯨꯆꯥꯎꯗꯤ! ꯌꯥꯔꯦꯗ ꯅꯪꯕꯨꯁꯨ, ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏ ꯌꯥꯝꯗꯦ 100ꯃꯨꯛꯇꯒꯤꯅꯤ꯫ ꯉꯥꯡꯅ ꯈꯝꯕꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯈꯝꯕꯗ ꯊꯔꯣꯏ ꯈꯔ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯁꯈꯤꯁꯨ ꯕꯦꯝꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯕꯦꯝꯊꯣꯏ ꯎꯕꯗ ꯂꯛꯅꯔꯛꯏ꯫ ꯁꯛꯊꯤꯕꯤ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩ ꯁꯛ ꯊꯤꯗꯦ꯫ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯣ, ꯊꯤꯗꯦ ꯈꯪꯉꯅꯤ꯫ ꯇꯥ ꯆꯤꯡꯈꯩ, ꯅꯪ ꯌꯥꯝ ꯍꯧꯖꯅꯨ꯫ ꯆꯤꯡꯈꯩꯁꯨ ꯃꯥꯅ ꯂꯩꯔꯛꯄ ꯊꯔꯣꯏꯗꯨ ꯃꯃꯥꯗ ꯄꯤꯁꯤꯟꯗꯨꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯁꯈꯤ ꯊꯔꯣꯏꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩꯃꯥ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ꯫
ꯕꯦꯝꯊꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯅꯤ꯫ ꯆꯥꯁꯤ꯫ ꯆꯤꯡꯈꯩꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯅꯣꯛꯃꯤ ꯁꯣꯜꯂꯤ꯫ ꯊꯔꯣꯏ ꯌꯣꯜꯂꯤꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯦꯟꯅ ꯐꯖꯩꯗ꯫ ꯀꯥꯟꯅꯗꯦꯗ, ꯍꯌꯦꯡꯁꯨ ꯃꯥ ꯂꯨꯝꯕ ꯆꯠꯀꯦ꯫ ꯁꯣꯟꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯈꯩꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯏꯪꯕꯤꯁꯨ ꯊꯔꯣꯏ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯂꯦꯞꯇꯨꯅ ꯏꯪꯕꯤꯕꯨ ꯂꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯪꯕꯤ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯈꯔ ꯇꯥꯁꯤꯟꯅꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯅꯨꯄꯤ, ꯑꯩꯅ ꯊꯔꯣꯏ ꯌꯣꯟꯕ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯅꯉꯣꯟꯗ? ꯏꯪꯕꯤꯗꯤ ꯆꯤꯡꯈꯩꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯇꯤꯡꯉꯛ ꯉꯛꯆꯥꯅꯅ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯊꯔꯣꯏꯁꯦ ꯂꯩꯕ ꯂꯣꯏꯔꯗꯤ ꯍꯜꯂꯣꯗꯅ꯫ ꯀꯩ ꯂꯩꯗꯧ ꯋꯥꯠꯂꯤꯒꯦ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯇꯧꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯅꯨꯄꯥꯁꯤꯡꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯏꯪꯕꯤꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯏꯪꯕꯤ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯉꯛꯅ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯈꯩ ꯃꯀꯣꯛ ꯍꯥꯏꯔꯞ ꯍꯣꯠꯇꯨꯅ ꯊꯔꯣꯏ ꯂꯩꯒꯦ ꯇꯧꯕ꯫ ꯏꯪꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯍꯪꯂꯛꯏ꯫ ꯀꯌꯥꯒꯤ? 50ꯒꯤ꯫ ꯏꯪꯕꯤꯁꯨ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯔꯣꯏꯗꯨ ꯑꯣꯜꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯪꯕꯤ ꯊꯔꯣꯏꯗꯨ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯆꯤꯡꯈꯩꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯊꯔꯣꯏ ꯍꯥꯏꯕꯗꯣ꯫ ꯆꯤꯡꯈꯩꯁꯨ ꯇꯞꯅ ꯂꯧꯁꯤꯟꯗꯨꯅ ꯁꯦꯜ ꯑꯗꯨ ꯆꯥꯃ ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯏꯪꯕꯤꯁꯨ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯁꯤꯟꯗꯨꯅ ꯑꯆꯣꯏꯕ ꯍꯜꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯁꯦꯜ ꯑꯆꯣꯏꯕꯗꯨ ꯏꯪꯕꯤꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯕꯤ ꯃꯥꯁꯨ ꯆꯤꯡꯈꯩꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯒꯤ ꯊꯔꯣꯏ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯊꯔꯣꯏ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯥꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯊꯔꯣꯏ ꯑꯃꯨꯛ ꯂꯩꯔꯛꯑꯕꯣ? ꯆꯤꯡꯈꯩ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯣꯏ, ꯆꯥꯅꯤꯡꯉꯦꯅ ꯁꯨꯝ꯫ ꯉꯔꯥꯡꯒꯤ ꯊꯔꯣꯏ ꯑꯔꯦꯝꯕꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯀꯩ ꯀꯥꯟꯅꯕ ꯂꯩꯔꯛꯏꯅꯣ? ꯉꯔꯥꯡꯒꯤꯗꯨ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯏꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯏꯃꯥ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯌꯥꯝ ꯇꯜꯂꯤꯗ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯁꯈꯤꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ꯫ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ, ꯉꯥꯏꯈꯣ꯫ ꯀꯩꯅꯣ ꯏꯃꯥ? ꯊꯔꯣꯏ ꯌꯣꯟꯕꯤꯗꯨꯕꯨ ꯃꯁꯛꯀ ꯐꯖꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯊꯔꯣꯏ ꯌꯣꯟꯕꯤꯅꯣ? ꯋꯥꯒ ꯂꯣꯠꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯅꯃꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕꯁꯦ꯫ ꯈꯪꯉꯗꯤ ꯐꯔꯦ꯫ ꯋꯥꯔꯦ, ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯏꯃꯧꯗꯣ, ꯏꯃꯥꯁꯨ ꯅꯣꯡꯃ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯀꯦ꯫ ꯆꯤꯡꯈꯩꯁꯨ ꯆꯪꯉꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯥꯏꯗꯩ ꯄꯥꯎꯅꯣ ꯑꯣꯟꯊꯣꯛ ꯊꯨꯈ꯭ꯔꯦꯗ꯫ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯤ ꯃꯁꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯖꯤꯟꯒꯦ꯫ ꯁꯣꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯏꯪꯕꯤ ꯃꯥꯁꯨ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅ ꯆꯤꯡꯈꯩꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯕꯦꯝꯊꯣꯏ ꯀꯥꯒꯤ ꯄꯣꯠꯆꯩ ꯀꯩꯀꯥꯗꯨ ꯂꯪꯈꯥꯏ ꯈꯨꯈꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯕꯦꯝꯊꯣꯏꯒꯤ ꯃꯃꯥ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ? ꯕꯦꯝꯊꯣꯏ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯇꯥ ꯆꯤꯡꯈꯩꯗꯣ ꯊꯔꯣꯏ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕ ꯃꯥꯜꯂꯦ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯞꯄꯤꯁꯤꯗꯤ꯫ ꯅꯨꯄꯥꯕꯨ ꯃꯥꯗꯪꯂꯣ? ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯃꯥ, ꯑꯩ ꯑꯇꯩ ꯅꯨꯄꯥ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯥꯗꯪꯅꯤ꯫ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒꯤꯕꯨ ꯏꯆꯥꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯨꯄꯤꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯗꯦ ꯍꯥꯏꯕꯗꯣ꯫ ꯏꯃꯥꯅ ꯀꯩꯗꯧꯗꯣꯏꯕ? ꯌꯦꯡꯗ ꯌꯦꯡꯉꯣ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯕꯦꯝꯊꯣꯏꯁꯨ ꯀꯞꯄ ꯑꯗꯨ ꯈꯖꯤꯛ ꯐꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯪꯕꯤ, ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯉꯁꯤ꯫ ꯇꯥ ꯆꯤꯡꯈꯩ, ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯌꯥꯝꯅ꯫ ꯑꯁ, ꯋꯥꯗꯧꯔꯤꯗ ꯉꯥꯏꯕꯁꯤꯗꯤ꯫ ꯉꯥꯏꯕꯗ ꯀꯜꯂꯨ꯫
ꯍꯣꯏꯗ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ. ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯕꯤꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯝꯃꯤ. ꯏꯪꯕꯤ, ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯊꯔꯣꯏ ꯌꯣꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯊꯔꯣꯏꯗꯣ ꯂꯂꯣꯟꯕꯤꯅ ꯄꯨꯂꯞ ꯂꯧꯈ꯭ꯔꯦ. ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯑꯗꯣ ꯑꯩꯁꯨ ꯌꯨꯝ ꯆꯪꯈ꯭ꯔꯒꯦ, ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣ. ꯍꯣꯏ ꯍꯣꯏ. ꯏꯪꯕꯤꯁꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯇꯣꯃꯥꯁꯨ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ? ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ? ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ. ꯁꯦꯜ ꯂꯩꯇꯦ. ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ ꯀꯩ? ꯁꯤꯗꯤ ꯍꯌꯦꯡꯒꯤ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯁꯦꯟꯗꯣꯏ ꯍꯨꯟꯗꯣꯏꯅꯤ. ꯃꯥꯒꯤꯒ ꯀꯣꯟꯅ ꯍꯨꯜꯂꯣ, ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯔꯛꯑꯣ. ꯕꯥꯕꯥ, ꯁꯤꯗꯤ ꯌꯥꯔꯣꯏ. ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ? ꯄꯤꯔꯛꯑꯣꯗꯤ ꯄꯤꯔꯛꯑꯣꯗꯅ. ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯏꯪꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯣ ꯃꯨꯜꯂꯝꯃꯤ. ꯏꯪꯕꯤꯁꯨ ꯀꯞꯂꯒ ꯍꯥꯏꯖꯔꯝꯃꯤ. ꯕꯥꯕꯥ, ꯁꯦꯜꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ. ꯇꯣꯃꯥꯜꯗꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯒ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯏꯪꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯥꯊꯣꯠ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯕꯤꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯍꯟꯗꯛꯇꯤ ꯁꯦꯟꯗꯣꯏ ꯈꯔ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯁꯦꯟꯗꯣꯏ ꯄꯤꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ. ꯏꯅꯦ, ꯑꯁꯦꯡꯕꯅꯤ. ꯏꯅꯦꯒꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯦꯜꯗꯣ ꯄꯥꯕꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ. ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯤꯔꯤꯅꯣ ꯅꯄꯥꯌꯨ ꯉꯥꯎꯕ ꯑꯗꯨꯗ? ꯏꯪꯕꯤ ꯈꯨꯝꯕꯁꯨ ꯉꯝꯗ ꯅꯨꯡꯉꯥꯏꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯐꯔꯦ, ꯉꯁꯤ ꯄꯤꯔꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯁꯣꯏꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯪꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯇꯥꯊꯣꯠꯇ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯏꯪꯕꯤ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯊꯔꯣꯏ ꯑꯗꯨ ꯈꯨꯟꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯔꯣꯏ ꯌꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯪꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄ. ꯅꯪ ꯑꯣꯏꯔꯦ, ꯊꯔꯣꯏ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ. ꯏꯪꯕꯤꯁꯨ ꯅꯨꯄꯤꯗꯨꯗ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩ ꯂꯩꯔꯒꯦ? ꯊꯔꯣꯏ ꯂꯩꯒꯦ ꯍꯥꯏꯔꯣ? ꯅꯪꯒꯤ ꯊꯔꯣꯏꯗꯣ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤ? ꯊꯔꯣꯏ ꯌꯣꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ. ꯀꯅꯥ ꯅꯨꯄꯥ? ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯇꯥ ꯆꯤꯡꯈꯩꯕꯨꯅꯤ ꯍꯥꯏꯔꯤꯁꯦ. ꯇꯥ ꯆꯤꯡꯈꯩꯕꯨ ꯅꯪꯒꯤ ꯅꯨꯄꯥ? ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯁꯨ ꯀꯣꯟꯅ ꯑꯣꯏꯔꯅꯤ. ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯕꯦꯝꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯕꯤ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯏ. ꯕꯦꯝꯊꯣꯏꯁꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ, ꯃꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯊꯔꯣꯏꯁꯦ ꯌꯣꯟꯁꯤꯜꯂꯒ ꯐꯥꯒꯦ ꯈꯟꯕꯒꯁꯨ ꯁꯥꯏꯅꯦ ꯅꯁꯛꯇꯨꯒ. ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ. ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ. ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯎꯅꯔꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯊꯣꯏꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯪꯕꯤꯁꯨ ꯃꯄꯤ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ. ꯃꯕꯨꯛꯅꯤꯡꯗꯁꯨ ꯆꯤꯡꯈꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯖꯔꯝꯃꯤ. ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯆꯤꯡꯈꯩ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯏꯪꯕꯤ ꯃꯥꯗꯤ ꯆꯤꯡꯈꯩ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯐꯥꯎꯔꯝꯃꯤ. ꯆꯤꯡꯈꯩ ꯍꯔꯥꯎ ꯏꯪꯕꯤꯕꯨ ꯀꯧꯔꯛꯏ. ꯑꯩꯒꯤꯁꯨ ꯊꯔꯣꯏ ꯈꯔ ꯄꯤꯔꯧꯗꯅ ꯂꯩꯁꯥꯕꯤ. ꯏꯪꯕꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ. ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯂꯥꯛꯏꯁꯦ? ꯆꯤꯡꯈꯩ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ. ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ. ꯏꯪꯕꯤ ꯆꯤꯡꯈꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥ ꯆꯤꯡꯈꯩ, ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯐꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯃꯤ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩ ꯈꯪꯉꯤ, ꯇꯥ ꯆꯤꯡꯈꯩ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ. ꯑꯩꯗꯤ ꯀꯅꯥꯒ? ꯌꯥꯔꯦ, ꯈꯪꯅ ꯈꯪꯗꯕ ꯁꯥꯕꯤꯔꯛꯀꯅꯨ. ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ. ꯏꯪꯕꯤ, ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯛꯑꯒꯦ? ꯀꯅꯥꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ. ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯃꯔꯤꯁꯨ ꯉꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ ꯈꯪꯉꯨ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯧꯅ ꯍꯥꯏꯕ ꯉꯝꯂꯕꯅꯤꯅꯦꯀꯣ? ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯅꯣ? ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯍꯥꯏꯔꯝꯕ ꯋꯥꯁꯤꯗ. ꯀꯅꯥ? ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯒꯦ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯆꯤꯡꯈꯩ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏꯌꯦ, ꯅꯪ ꯅꯠꯇꯅ. ꯌꯥꯔꯦ, ꯂꯦꯞꯄꯣ. ꯍꯟꯖꯤꯟ ꯑꯩꯕꯨ ꯀꯩ ꯍꯧꯕꯤꯔꯅꯨ. ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯇꯥ ꯆꯤꯡꯈꯩ,
ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅꯦꯀꯣ ꯏꯪꯕꯤ ꯊꯋꯥꯁꯥꯗ ꯂꯩꯔꯝꯃꯤ ꯂꯩꯊꯣꯛꯇꯨꯅ ꯆꯤꯡꯈꯩꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯆꯠꯈꯤꯔꯝꯃꯤ ꯏꯪꯕꯤꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯆꯤꯡꯈꯩꯒ ꯏꯪꯕꯤꯒꯁꯨ ꯎꯅꯗꯕ ꯐꯅ ꯀꯨꯏꯔꯝꯃꯤ ꯆꯤꯡꯈꯩꯃꯥꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯍꯟꯗꯛꯁꯦ ꯎꯪꯉꯒꯇ ꯂꯩ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯏꯃꯧꯒ ꯈꯟꯅ ꯈꯣꯠꯅꯕ ꯇꯧꯕ꯭ꯔꯅꯦ ꯇꯧꯗꯦ ꯁꯦꯡꯉꯕꯣ ꯁꯦꯡꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯝꯃꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯔꯗꯪ ꯁꯣꯛꯎꯆꯣ ꯏꯁꯤꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯁ ꯇꯜꯂꯤꯗ ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯏꯃꯥ ꯑꯗꯨꯝ ꯁꯣꯛꯎꯆꯣ ꯏꯃꯥꯗꯤ ꯈꯪꯗꯦꯀꯣ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯆꯤꯡꯈꯩꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯇꯨꯔꯦꯜꯗꯅꯤ ꯕꯦꯝꯊꯣꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯆꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯟꯕꯤ ꯀꯩꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯇꯥ ꯆꯤꯡꯈꯩꯁꯦ ꯃꯗꯨꯒꯤ ꯊꯔꯣꯏ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯒ ꯎꯅꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯡꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯎꯅꯔꯝꯃꯔꯣꯏ ꯃꯥ ꯌꯥꯝ ꯊꯥꯖꯍꯧꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯤꯟꯕꯅꯤꯗꯅ ꯃꯥ ꯎꯅꯗꯕꯒꯤ ꯃꯥꯜꯂꯦ ꯇꯥ ꯆꯤꯡꯈꯩꯅ ꯎꯪꯗꯅ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯍꯣꯏꯗ ꯍꯧꯖꯤꯛ ꯈꯔ ꯎꯪꯖꯈꯤꯁꯅꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯣ ꯅꯝꯗꯅ ꯂꯩꯁꯟꯗꯣꯏꯕ ꯆꯟꯕꯤꯅ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯆꯤꯡꯈꯩꯅ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯕꯦꯝꯊꯣꯏ ꯃꯥꯗꯤ ꯆꯤꯡꯈꯩ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯆꯤꯡꯈꯩꯗꯤ ꯃꯃꯤꯠ ꯈꯥꯅ ꯕꯦꯝꯊꯣꯏꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯕꯦꯝꯊꯣꯏꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯉꯥꯡꯅ ꯑꯗꯨꯛ ꯉꯝꯕ ꯕꯦꯝꯊꯣꯏ ꯃꯈꯨꯠꯇꯨꯅ ꯈꯖꯥꯏꯗꯨ ꯍꯥꯏꯔꯞ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯩꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥ ꯆꯤꯡꯈꯩꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯒꯤꯅꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯕ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯅꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯥꯅꯤ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯔꯒꯨꯝꯁꯤ ꯑꯩ ꯅꯪꯕꯨ ꯁꯨꯝ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ ꯇꯥ ꯆꯤꯡꯈꯩ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯃꯀꯣꯛꯇꯒꯤ ꯍꯜꯂꯒꯦ ꯈꯟꯒꯅꯨ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯣꯏ ꯑꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯗꯨꯒꯤ ꯊꯔꯣꯏ ꯌꯣꯟꯕꯤꯗꯨꯅ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯨꯍꯣꯡꯉꯣꯏ ꯃꯥꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯊꯪꯗ ꯑꯌꯦꯠꯄ ꯄꯤꯔꯛꯑꯕ ꯅꯪꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩꯁꯨ ꯏꯁꯤꯡ ꯁꯣꯛꯀꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯦꯝꯊꯣꯏ ꯃꯥꯁꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯆꯟꯕꯤꯁꯨ ꯕꯦꯝꯊꯣꯏꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯃꯥꯜꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥꯅ ꯍꯧꯒꯠꯄ ꯉꯝꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯪꯕꯤ ꯃꯥꯗꯤ ꯃꯄꯥꯕꯨ ꯐꯨꯗꯅꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯅꯆꯥꯁꯤꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯕꯅꯤ ꯃꯇꯨꯡ ꯅꯪꯅ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯕ ꯅꯪꯕꯨꯅꯦ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯂꯒ ꯃꯌꯥꯝꯗꯨꯁꯨ ꯌꯥ ꯇꯧꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ ꯏꯪꯕꯤ ꯃꯥꯗꯤ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯍꯧꯒꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯃꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ ꯇꯣꯃꯥꯜ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯂꯥꯟꯈ꯭ꯔꯦ ꯕꯥꯕꯥ ꯅꯪ ꯌꯨ ꯊꯛꯄ ꯇꯣꯛꯑꯣ ꯕꯥꯕꯅ ꯌꯨ ꯊꯛꯄꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯏꯄꯥ ꯊꯛꯑꯔꯣꯏ ꯉꯁꯤꯗꯒꯤ ꯌꯨ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯗꯨꯒꯅꯦ ꯏꯆꯥꯕꯨꯁꯨ ꯋꯥꯍꯜꯂꯔꯣꯏ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯉꯁꯤꯗꯤ ꯏꯪꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯃꯥꯜ ꯍꯥꯟꯅꯒꯨꯝꯅ ꯌꯨ ꯊꯛꯄꯒꯤ ꯃꯍꯨꯠ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯂꯝꯃꯤ ꯏꯪꯕꯤꯁꯨ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯎꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯏꯪꯕꯤ ꯍꯥꯟꯅꯒꯨꯝꯅ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯌꯣꯜꯂꯤ ꯑꯁꯨꯝꯅ ꯊꯔꯣꯏ ꯌꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ ꯏꯪꯕꯤ ꯃꯥꯗꯤ ꯆꯤꯡꯈꯩ ꯎꯕꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯆꯤꯡꯈꯩꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ
ꯊꯥꯆꯤꯡꯈꯩ, ꯅꯪ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯂꯥꯛꯀꯅꯣ ꯍꯥꯏꯕꯒꯤ. ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯂꯥꯛꯏꯕ? ꯅꯪꯁꯦ ꯈꯪꯎ ꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ. ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯑꯩ ꯂꯥꯛꯄꯒꯤ? ꯁꯥꯎꯅꯤꯡꯗꯦ. ꯀꯩꯒꯤ ꯁꯥꯎꯅꯤꯡꯗ꯭ꯔꯤꯕ? ꯑꯩꯗꯤ ꯂꯨꯍꯣꯡꯗꯣꯔꯦꯁꯨ ꯍꯥꯏꯔꯒ. ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯊꯥꯆꯤꯡꯈꯩ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯇꯨꯡ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯔꯣꯏ. ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯅꯍꯥꯟ ꯃꯃꯥꯡꯗ ꯊꯥꯆꯤꯡꯈꯩꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯂꯥꯛꯑꯝꯃꯒ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯅ ꯃꯤꯅ ꯍꯥꯏꯔꯝꯕ ꯊꯥꯖꯔꯕꯅꯤꯅꯦ ꯍꯥ? ꯊꯥꯖ ꯇꯥꯕ. ꯊꯥꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ. ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ. ꯑꯩꯗꯤ ꯈꯪꯗꯦꯀꯣ. ꯀꯔꯟ ꯉꯥꯡꯒꯅꯨ. ꯀꯔꯟ ꯅꯠꯇꯦ, ꯑꯁꯦꯡꯕꯩꯅꯤ. ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ. ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯕ. ꯁꯤ ꯌꯥꯔꯣꯕ. ꯏꯪꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯍꯣ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯕꯨꯡꯉꯣ. ꯉꯥꯏꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯉꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ. ꯍꯩꯈ꯭ꯔꯕ ꯋꯥ ꯉꯥꯡꯕꯗꯤ. ꯍꯩꯖꯗꯦꯀꯣ ꯑꯩꯈꯣꯏ ꯅꯣꯏꯗꯧꯅ. ꯍꯣꯏ ꯌꯥꯔꯦ. ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ. ꯑꯗꯨꯅ ꯍꯟꯕꯤꯈ꯭ꯔꯣ. ꯍꯜꯂꯔꯣꯏ. ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯤꯈꯩ ꯍꯜꯂꯔꯣই. ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩꯃꯛꯅꯤ ꯈꯟꯅ ꯄꯨꯈ꯭ꯔꯣ ꯉꯁꯤꯒꯤꯗꯤ. ꯆꯤꯡꯈꯩ ꯃꯥꯗꯤ ꯏꯪꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯏꯪꯕꯤ ꯁꯨꯛꯇꯨꯅ. ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ? ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ. ꯍꯜꯂꯣ ꯍꯥꯏꯕ, ꯑꯩꯁꯨ ꯍꯜꯂꯗꯕꯅꯤ. ꯍꯣꯏꯕ, ꯍꯜꯂꯅꯤꯕ. ꯏꯪꯕꯤ ꯊꯔꯣꯏ ꯈꯔ ꯆꯤꯡꯈꯩꯗ ꯄꯤꯔꯛꯏ. ꯁꯦ, ꯊꯔꯣꯏꯁꯦ ꯂꯧꯔꯣ. ꯆꯤꯡꯈꯩꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯊꯔꯣꯏ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ. ꯐꯖꯅ ꯍꯜꯂꯣ. ꯆꯤꯡꯈꯩꯁꯨ ꯊꯔꯣꯏꯗꯨ ꯄꯨꯗꯨꯅ ꯍꯟꯈꯤꯔꯝꯃꯤ. ꯏꯪꯕꯤꯁꯨ ꯆꯤꯡꯈꯩꯅ ꯆꯠꯈꯤꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯂꯞꯅ ꯁꯣꯜꯂꯝꯃꯤ. ꯑꯩꯅ ꯊꯔꯣꯏ ꯌꯣꯟꯕꯗꯒꯤꯅꯤꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯒ ꯊꯦꯡꯅꯍꯜꯂꯤꯁꯦ. ꯃꯆꯤꯟꯗ ꯁꯣꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯝꯃꯤ.